Pana muksilasi ngamdang ngamdragana PR lakserasanu haiba question siniko. Aduga ani suba poina Bharat ki lanmi maya mama pusalakre CAA ki lanmi hauji dising humdra marfu pusalake hanasu mayamam laire Manipur ki state force mayamam laire sipai mayam se Imphal Sohor da saina na bannatte haiba Imphal Sohor di akhoi hauji phawui oina di laibak phatana achouba irang amata jaga sa thoktriba Irang thoi ba makhada jagada thabire hairaga adugum laba sipai sing donga anbiro aduga iroina na mapandagi sangai ba singse khandok pire hairaganda madu khandok pa yananabagi ain kanon dudi government loi leiba ngakani madu athobada sinarakanda mapandagi sangai ba mi singse tanthok bigro magi jagada halanbigo aduga aikhoi Lanjenaraga displaced person oina lairiba mayam ama sahi ani pharakadorabasi laibam chabam larik laisu tambagi yumban kaibangi masa masugi thabo ingang subagi oina bakta normal sisi kairaga laaba adumba miyamgi punsisi yengbire hairakanda lanmi mayam se sindarakanda magi jagada moredagi lapana moreda hanjal hanbiu lanmi singe sinna bioba force ka bioba nanphet lenga kana di sunya yarueba Churchandpurdagi lakpasu tem thokraga moigi lam oinikai na haibadudi madu yagadaba maram sulai leite madu so hanjan hanbiu Kangbai dagi lanjenaraiba Kangpokpidagi Modbungdagi tongan ba district singdagi lanjenara kanda displaced person oidana sarkar na saba fabricated house na natragana tongan ba relief camp da lairiba singse magi masagi yumda hanjanana ba government na at any cost Lairiba sipai mayam sinnarakanda makhoi madu taunanabu hanabiyo natragadi sipai mayam pusalapagi athakari karino makhoi busaba thananabagi Manipur government gi budget mayam sida manganbagi athakarino ba asuk warba matam sida aduna sinabam sana sinaba haibase makhoi gi singadabane ba madu haidragadi to osine koina hainingise